था अहुम हेना थीब खंगदना लेरखरब मतुंगदा नहा लुवांग लिंथोंगाबे अमदी फिजम हेमंजित हाट्रिंगाई अमदी हालब मतुंगे फोटोसिंग सोशल मीडिया दा वायरल ओइरकपदगे पेंद्रब महिरोई क्या नंगारांगदगी हौदुना संसिलखिबा खोंजंगी सरुक अमा ओइना ngasisu महिरोई ani asigi achumba wayal putho haiduna masing yamlo mahiroi singna CM Banglo amadi Raj Bhavan tamna thomjilakpada security force singa akanba mongda muknakre security force singna tear gas kaptuna mahiroi singa dubu tankhainba hotnaki mahiroi kya asok apannakre ngasi ayuktagi howduna singjamai chinga makhagi how ground da masing yamlaba mahiroi sing pullaba matung luwang linthongambi amadi fizam hembajeki mihat putho haiba dabi toroduna CM Banglo amadi Raj Bhavan tamna haigalakhe Maheiroi sing adubu security force na moirangkhum mapa yorokpada thattuna thambadage Maheiroi amadi security force ani ge makaida akan mamongda muknaraki Maheiroi sing adubu tankhaina ba police na tear gas na chingba kaya kaptuna hoji hojimba muknare thawdo asi ga Maheiroi kaya asok apanakre aina zik leizariba mafam ase moirangkhong ge olpa mamangdani akhoi ngarangdagi hauna chatharakhiba akhoi ge fizam hemanjit amadi hizam luwang bi anigi mihat thidokpigadamni justice ki damakta akhoi ngarangdagi changsin khiba satra sing college satra sing gi khongjang adu lepalaitana ngarang su asokapan kaya nangkhaba matungda ngasi su amuk akhoi gi college satra sing amadi school gi satra sing tholaktuna ngasi su akhoi Maheiroi ani sigi damakta justice fangnabagi damakta mihat pa putho haiduna tongan tongan ba mafam kaya dagi DM University gi makhada leiba college sing tholaktuna DM college gate tagi hogduna akhoi chief minister Banglo da changduna chief minister mioi kunna changduna chief minister ga unabagi tanja adu logduna changkhre madugi makha tarakpada akhoi tongan tongan ba MU rom dagi lakpa satra singsu changsilaktuna hajik akhoi moirangkhong jaga se olpam yodringai mapasta akhoi thatuna satra singna khongjang changsilakpada akhoi rapid action force singna tear gas amadi chili bomb sing kapsunduna akhoi khongjang asi maning hannabagi damakta tathari Micham sing ye Mike dagi su nauri maru kapakpa amadi marble maru sing kapakpa leptana chatharakli nauri maru kapakpa leptana chatharakpa imatungina rapid action force sing na su tear gas sing kapa adumak leptana haji maksu khongjang chathari aduga ya school room dagi changsilakpa akhoi satra sing khongjang changsilakliba satra sing samna taret henbana asokapan nangkhre jizik anak hospital Ras Medicity da bukatuna layeng na bagi changsinkre Satrani hapado yaning de adugi sumathakta maitai machana kuki nupi ani rape tawbagi maramda Biryan hoi adagi CM PM gumbana akhoi da wanga kodo yaning de aduna akhoi gi maitai nupi de rape tawbudi moina kem haingam de aduga akhoi na swai da release apasi da moi tiar ga khanbo khopa akhoi ju ngai jade sisi pur da Biryan thak thuai la budi moi di kem haibam ngam jade tiar ga kapsa bangam de adugi ngai jam ni sa yam ngai jade asmaina Maheiroi ani bu asuk koi bama tamje thiju thi da bida adum dead body dubu adai da dum ta hala thamba huji phogba mama ba da kuchina bida bije akhoi yam ngai jade adui mathakta adugi mathakta ngarang na adugi damakta release chaba matamda chatra gaida police kaina tear gas caption ba khotpa khulai sijana ba se akhoi yaning ba pokjade Maheiroi singi demand di akhoi Maheiroi ani bu hat khiba ani edu athuba matamda phagat kadabani haiba demand yauri amadi loinana karigumba mioi sing adu phagat trip hoba akhoi school college sing asi hangoi hangduna school karoi haibagi wafam su
tongan tongan ba memorandum manga yauba chief minister da pisin gani haibagi khongjang galone na changsi lakhibani satra sing adubu ngasi si aduki matik khongjang si kan khibana akhoi satra sing asokapan kaya ama nangkhi amadi yumda leiramba akhoi gi ahan amadi mauna masu asokapan nangduna akhoi ambulance sing laktuna akhoi hospital da athuba matam da rasmedi sida pukhatkre aduga akhoi state force sing amadi rapid action force sing punna leiduna akhoi hejigi se khongjang se nem thana bagi damakta kana chathari amadi ambulance sing su lep leitana changsilak pa lep tri maram di asokapan sing asi satra sing asi aduki matik sokhibagi ya school rom dagi changsilak pa satra sing su sokle amadi moirang khong rom dagi changsilak pa satra sing su adumak sokli hejik makhata na akhoi imai bel singa state force sing marakta wari watai sanaduna akhoi pamli besi karino demand sing se karino haiba punna wari sanabagi matang aduni leiri besi hiramasi gi matang da video journalist loya ga loina na paudam jeribi sana hemam elite news imphal